Ahanmamaktada impact talk to Manipur connect with people you serve thauramasibu mityeng tabiriba khwai khudingmakpo ahanmamaktada GOURI HAOBAM na taram nokchari Jahi asigi haukiba July 13 August 2 fauba Canada gi Winnipeg da pangthokhiba World Police and Fire Games 2023 da lamdam asigi damakta sanagi takaman ahum Pubirakhiba adugum laba yamna mamal yam laba mamum loye makhakni aikhoigi studio da huzek lengshinduna laibire SHAMBANDURAM MANORAMA DEVI ahan bada ichebo khoigi studio sida taram nokchari icheda ihan han akhoina khangjaning base handak ichena chatluba khoigi competition se habatare sigi ichena yamna chauna habatare lamdam sigi so mai pubirakpa mingjat pubirakpasu ichena pubirakle aduga sumaina ichena yamna chauna su pubirakpa aduga hairiba competition je chatnaba matamda ichena hotna khiba mayam ama haiba tare sigidamakta practice tawkhiba adagidi international se shigi level si phau championship phau chatnaba chatpa khaktana tana sumaina yamna chawba mana pubirakpa ko sigumbagi sida struggle ke am khak thengna biramgani hen khanjai sigi experience sigi matang ji sigi matang ihan hana thambio Honavadi yam fazana honare just 13 years I cannot practice internationally field se I tabangam de haitare 13 years se 2010 dagi sana bahorok pane 10 dagi sana bahorok se national championship kaika adum chale ado national championship tagade adum medal law ngame do international je yaw busungam ngam dabada haidi india came ta lay targa su selection phang mangam dabagumba and haidi india ge top 4 thara su ai hekchan mangam dabagumba top 8 manung challaga su adumaina mayam la aduga hantak ki se aina kaino de akhoi gi all india police meet and all indian police meet and police mayam gi oiba india manung khatang da laiba police mayam hai tarene state police adai paramilitary force si mayam si gi oiba competition ama tawe si competition si dai amu selection taw doine ba si gi world police meet ki sina aduga si gi se ai si gi preparation se kaino da December da taw gi bane national championship se si all india police meet che hoi adu asidagi India gi oina the top 2 hai tarane 1 ga 2 ga se khandoine ba sigi top 2 si khanbse akhoi oja sina aigi hoji ki course oibiri ba hai tarane aigi keno se police ai hoji police ta join tawre ha na budi side le jarame ba ko sida koi gi hoji ki police ta course oibiri ba khoi gi oja se si sina aingon ai si mana tawba preparation se nupi imta ga sana halaktre aise haidi nangje sumaina sigumba ma tawge hai targa di khatang tongan ba ma taw tabani kain haraga aise kaino taw halaga kayani nupi amata ga aise sana halaktre ado hayeng ai competition practice taw buje competition da di aise kaino ga nupi ga fight taw naraka doini dana ado aingo nupa sing si ga oina sana hale nupa sing sina aingon dagi helabani na moina aise bittarong kanda aina nungai taba phahobudo adum kan daida aina moido bit taw ngamak targadi aise adugi 1 2 sidaida chanba singam doini na oja sina magi kaino se logic se adamain tawraga man aise adamain ta yam kan preparation tawre hai tare ado aingonda yam kaino su oigi ba yam challenging oigi matang su oi haidi kaina ai se November da ai isa se lohong bane ba adu hek loi ba December da competition sine ba adu luhong ba haidi akoi adum maitai gi khang luhong ba se adum hek loi ba ga adu nata function myam am jule den ai se practice yam kanna luhong ba mawang sida yam kanna phangi da ba adai di luhong ba loi ra kan da su kaino oi ba adugum ba oi ba se ando adumaina kaino tawraga adu bahubada mana ai se ngamna ba adum hai tare ne adu se tawraga December da chat bani ba December da national championship se tawbane selection phange aduga international gi da ma mu chat bani ba ado international chat pa phange competition si yaure aduga muk ama khak sunate sanagi takman ha batare medal ahum puraga chena smaina lae phange na isana phang ba mi kup se ha batare sida isada phau gi ba se ha tare kamaina tawki sig experience isu
haibadi yam kuina khallaga lakpanebuko aduga competition do yawba khakna taba medal su lawba ngamakpase sida kai khanki chena adugi tanja do haibatari adu moment to kitang share tawbiram ahamadi thajade haitare ahambagi kaino se ahambagi medal sibudi target archery ai ahamba competition de target archery oeba target archery sidi aina hana dagi sanarakpa event neba haibadi india manungda akoina competition to isi target archery neba target killaga adumain taraka paduga 3D ga field archery ga haibasidi aina amta sanadribe event neba ni sidi ado sanadribe event oi targa su aise chatlamdai dagi hona chatlamdai de 45 days mamangda akoise kem thammeba kem thambasida aigi course hai tarne police ki course se sisina mana engonda kaino se mind setting se mana pura oin tawre hadi akoina hana amta sanadriba event nina nangdo sumai sumai kapakani adaidi silakani adaidi nangna adugi sigi 3D se sana kanji de 3D aisna mo kaino mayam je sa mayam je sara thamam doineba aduga sa mayam je sara thamam sa je de aim tawra kaptine aduga distance amta lairoi doineba hadi akoina distance akoina oina tawja haidi khallaga wakhalna khallaga onja doineba aduga ozana do hana engonda hana dum hana takpiri chatringai sida nang adugi sado leram targadi maximum da adugi distance de hena lapoi nang mit na haipet yenga ganda adu kayam lakke du yengadawni adaidi adui sado aduma adugi competition je sanabadana nang sigi equipment je kap kadamni kain tawdun ozasina engonda hana nang kaino tawde just enjoy taw sigi ani sidi nang enjoy tawraga halo nang adudaida logdaba yade na khanjalunu competition khudimak logdaba yade khalaga sanagadaba nate kaina khoi jasina engonda am kanna kaino takpibudo aduduga mana hairakpa dugi matungina haidi wakhanda yam yangna sanare haitare ne yam nungai na chakreba dumka aduduga dum last medal teli thela kanda ai babinga mamang tharambada thajadabado haidi 3D archery sida akoi lakminariba aigi competitor myam se ega pulap sanamina doina teba kanaga tamina doino khangde jungle ji pura thungnaba chatla sana doineba ade hojiki field archery ji japmaneba jungle ji pura thungnaba chatla sana doineba 34 35 target sumai kap doineba ade ade mana do main tala khinina adi kana competitor oino so amta gyan tadre dana ado last medal teli thela kana do mai ram yam har nungai bam ju phawe ai tare yam nungai jai aduga hojik competition sigi matang da su ko myam ko khangjare aduga makha ta na khoi khangjaning base jegi jese kari lamda pokibano kari lamde horakibano ima baba gi ming aduga hojik je na su pan bikre November tha da je se luhonge family leire haina ko ana sigi matang da su akhoi gi je husband hai tare sigi yum sina kadai do oibano aduga mama ba gi je horakhom se kadai do sigi matang su kitang thambi aise pokpadi mangjil singjamai kongbarot sidaida kainosna babagi mingna SHAMBANDURAM Joy Chandra Singh aduga mamagina pukram okrambi molini aduga adudagi kainosna aina hojik yum palisna pukramba mayai lekaida aduga yum palaba matungda aise sanabase aigi families de am support phangi hai tare and aigi kaino se families de da nupa mayum sida hai tare ne ba akhoi gi kaino se itai yai masisu boxing player ne and di aigi kaino se itai atomba se sina athletic player ne and di aigi kaino sina ai husband se masu archery player ne ba adu mayam do oiram hadi player ama haise kamai oigadagi si moina sudum khangbirabni na engonda family sida leiriba mi pung khudimong na support tawe hai tare ne kaino tawde nangdi mau oirabni na mau gi thabak tawgadawni ka haise engonda leiteba kaino tawde luhongaga luhong nongalaga aise kaino tawe nongan base laknare dana aduga luhongbugi humni chanbase sidagi hongna aise aikoigi aigi mother in law hai tare ne mana aise practice thai chatlona aina ima gahandang hongdang airi mayam na kai hainagadagi kaina hangda mayam na ngang bawa tagadaba nate nangdi hojik tammi bani tamgadawni na haina singjidi honagadawni
ꯑꯗꯨꯒ ꯅꯪꯅ ꯃꯥꯏ ꯄꯥꯛꯑꯀꯥꯟꯗ ꯉꯥꯡꯅꯅꯤꯡꯕ ꯃꯌꯥꯝꯅ ꯉꯥꯡꯅꯕꯗꯣ ꯑꯗꯨ ꯃꯆꯤꯟꯗꯣ ꯃꯊꯟꯇ ꯇꯨꯃꯤꯟ ꯂꯩꯒꯤꯗꯧꯅꯤ ꯀꯥꯏꯅ